Hi ma'am, good morning. Asidi mahasu hangidor manina pung tareta chatuine na aidi kara ngana hawala sak thongbini moi sonu ju charani skun cha chafene aduga sena tiffin gi idli gi betrani fazana kam gatna le min dham thani na ko khara oisan badi wale aduna amade blanket ke supiri ni aduga ferment oirame aduga yamna tawsandre da handakti chenga se likna hawai ga se likna taw ada anganganigi tiffin da haptan anirakti idli se hapire moidi sonugo paru sena pamjaba sidiaba aduga sena ngarangi hawai jar duni aigi sena mai machado khara likpa aduga se yamba sena aigi ni amuk se yomsallaga thamani aduga magi se rang amda cherang amda hapchallaga pigrage maada nuksada ka thamu chu haini ko khangde mai chu oiduira langsekhiduriba ka dawdiba cherang amda hapchalla yomdi yomsan bire aduga yanam se andakti leichin jina toy mare aduna khaji khak lela hapire sono par chal sono ma mapa chak chal ore haraga sakhidore sono nanga hakwali mapa pung 3 ta thuda ada duty nang na ba chatuini kanna ko hummaga thawibra khangde gari se kamaina aina mathak tagi moyom je photo namthabani sak matuma sawam lema me pase umoro kalema mene sonu nanga lemamba aga sonu gisu matam idli sisu yara me ngasai degi dum muthala thamom da ingdar aduga magi tiffin macha se daina hapchalo be challoi duri se achobada mu hapchanda yare aduga chutney ga pudina chutney amaga tawa sono na manga hapwai jin ai ahum ga hap kaina tiffin macha se hapu bani mana manga ka hapwaina aru su kumda kra ma kada chakare sono su aduga sena parugi pudna chani je morok di khara sare paru changa moidra khangni asidi thabok se khangkong ko mengan na chak loisallawani na cha ba thakpa gano tawmina sena aigi cha aduga sisna agoi mapana mana nahan lakpada magi ada sangom loba ko ado sida laga sahon me sangom se pokhaire pati gare do ade aina biniga khatang hapaga kano loge to ba se pani se kitang kati thoe haudi haure dabni cheese opra oibra oide pani oibra oide ina biniga khara hapchala dum semdo ba khajik tang oren izang thong ma do khaira dum hapchan di bai dum para bani na ko pani na semdo ise half liter ne half liter di sangong bini adu pukhaira bani na oisandre da ano chumni no me sangom do ina biniga na thugairam batara gadi kharabu hena thokadabane ba koinsa izang da dum hapchan bai aduga khoi mapa yogare pung 3 ka minute 10 gi du dai ni ma chakhi base aduga 9 ga minute 9 muk tare hojik ma yore ni yengale mapam je kupaje amni mai kaino mapam se asi se asai di ching marak ta lakpani inge na nungsa ka tang phangye sai mapam je na ma je nungsa da ngak lepa jani adegona video calling toro phaja da yong mai le chin de son sai ta bara pani na
ꯍꯥꯏꯅ ꯍꯥꯏꯌꯦ ꯀꯩꯅꯣ ꯎꯃꯪ ꯂꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯈꯨꯐꯖꯁꯦ ꯃꯐꯝꯁꯦ ꯏꯁꯤꯡꯒ ꯑꯗꯒꯤ ꯂꯩꯆꯤꯟꯒ ꯇꯧꯔꯤ ꯃꯌꯥꯝ ꯈꯨꯐꯖꯝꯅꯦ ꯑꯩꯅ ꯂꯩꯔ ꯌꯦꯡꯍꯜꯂꯣ ꯍꯥꯏꯕ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯕꯗꯨ ꯑꯣꯏꯗꯦꯕ ꯂꯦꯞꯄꯒ ꯃꯥꯅ ꯕꯥꯏꯛꯇꯒꯤ ꯌꯦꯡꯍꯜꯂꯛꯄꯅꯤꯅ ꯃꯥ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯊꯝꯅꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯐꯖꯅ ꯊꯥꯔꯣ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯇꯧꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯎꯕꯨꯗꯤ ꯎꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯈꯨꯐꯖꯕꯅꯤ ꯃꯄꯥꯟꯗꯒ ꯅꯨꯡꯒ ꯂꯩꯔꯒ ꯃꯤ ꯐꯤ ꯁꯨꯅ ꯌꯥꯏ ꯏꯁꯤꯡ ꯈꯨꯂꯪꯁꯦ ꯑꯃꯨꯛ ꯈꯨꯐꯖꯕꯅꯦꯕ ꯁꯤꯗ ꯑꯃ ꯂꯦꯞꯄꯒ ꯃꯄꯥꯟꯒꯤ ꯅꯨꯡ ꯃꯌꯥꯝꯁꯤꯒꯗꯒ ꯅꯨꯡ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯗꯒ ꯂꯦꯞꯄꯒꯣ ꯐꯣꯇꯣꯒ ꯅꯝꯃꯗꯤ ꯐꯖꯅꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯤꯌꯣꯡ ꯊꯥꯡ ꯉꯝꯕꯣꯏ ꯉꯝꯗꯣꯏ ꯄꯨꯈꯠꯂꯦ ꯑꯩꯁꯦ ꯒ꯭ꯔꯣꯁꯔꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯒ꯭ꯔꯣꯁꯔꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯔꯨ ꯇꯪꯈꯥꯏ ꯑꯃ ꯄꯨꯈꯠꯄꯤꯈꯔꯦ ꯈꯔ ꯑꯃꯗꯤ ꯑꯩꯅ ꯈꯔ ꯑꯃ ꯄꯨꯈꯠꯂꯦ ꯇꯣꯁ ꯅꯠꯇ ꯄꯣꯠꯁꯦ ꯂꯧꯊꯣꯛꯑ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯀꯥꯞꯀꯦ ꯇꯧꯔꯒ ꯅꯦꯠ ꯉꯥꯏꯍꯥꯛꯇꯪ ꯌꯥꯗꯗꯅꯀꯣ ꯄꯩꯁꯥꯁꯦ ꯄꯨꯊꯕꯅꯤ 2,200 ꯊꯣꯛꯄ ꯑꯗꯣ ꯄꯩꯁꯥ ꯑꯣꯏꯅ ꯑꯃꯨꯛ ꯀꯥꯈꯠꯂꯝꯃꯤ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯇꯥꯡꯗ ꯄꯩꯁꯥꯒꯁꯦ ꯂꯧꯊꯣꯛꯅ ꯊꯝꯗꯗꯤ ꯌꯥꯄꯣꯟꯇꯦ ꯐꯣꯟ ꯄꯦ ꯅꯠꯇ ꯌꯥꯗꯦꯕ ꯑꯗꯣ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯑꯣꯏꯅ ꯄꯨꯈꯠꯂꯦ ꯑꯩ ꯂꯣꯏꯔꯦ ꯇꯨꯁ ꯆꯥꯕꯗ ꯂꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯨꯁꯁꯦ ꯑꯩꯗꯤ ꯈꯔ ꯄꯩꯁꯥ ꯇꯥꯏꯌꯦꯅ ꯂꯧꯁꯟꯕꯗ ꯌꯧꯕꯅꯦ ꯑꯗꯨ ꯁꯨꯝ ꯃꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯗꯩ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯑꯗꯨꯝ ꯄꯨꯔꯁꯨ ꯌꯥꯏꯌꯦꯅ ꯑꯩꯅ ꯁꯨꯝ ꯂꯧꯁꯟꯕꯅꯤꯗ ꯑꯗꯨꯒ ꯃꯩꯗꯥ ꯊꯥꯎ ꯑꯗꯨꯒꯩꯗꯤ ꯘꯤ ꯁꯤꯅꯦ ꯑꯗꯨꯒ ꯑꯩ ꯄꯩꯁా ꯂꯧꯊꯣꯛꯏꯉꯩꯗ ꯅꯤꯡꯁꯤꯡꯉꯕꯅꯤ ꯁꯣꯅꯨꯒꯤ ꯇ꯭ꯋꯤꯁꯟꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯑ ꯊꯝꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯒꯦ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯊꯝꯐꯝ ꯑꯃꯨꯛ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯏ ꯃꯐꯝ ꯀꯟꯇꯦꯅꯔꯗ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯂꯣꯏ ꯑꯗꯣ ꯘꯤꯁꯦ ꯁꯤ ꯃꯃꯥꯡꯗ ꯆꯥꯈꯤꯕꯒꯤꯅꯤ ꯂꯣꯏꯈꯔꯦ ꯂꯤꯇꯔ ꯑꯃꯒꯤꯅꯤꯅ ꯑꯗꯨꯝ ꯆꯜꯂꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯟꯗꯛꯇꯤ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔ ꯑꯣꯏꯅ ꯂꯧꯗ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯀꯟꯇꯦꯅꯔ ꯌꯥꯎꯔꯗꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯂꯧꯕꯅꯤꯅ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯟꯅꯄꯨꯔꯅꯥꯁꯦ ꯑꯃꯨꯛꯇꯤ ꯃꯃꯥꯡꯗꯗꯤ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯑꯅꯝꯕꯅ ꯘꯤ ꯂꯧꯔꯤꯁꯦ ꯒꯣꯕꯔꯙꯟꯒꯨꯝꯕ ꯑꯗꯨꯒ ꯑꯅꯤꯛꯀꯨꯝꯕ ꯂꯧꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯒꯣꯕꯔꯙꯟꯁꯦ ꯂꯧꯗ꯭ꯔꯦ ꯑꯟꯅꯄꯨꯔꯅꯥꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯃꯅꯝꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯕꯦꯁꯟꯁꯦ ꯑꯁ ꯃꯄꯥꯟꯗꯒꯤ ꯂꯩꯔꯨꯔꯗꯤ ꯍꯥꯐ ꯀꯦꯖꯤꯗ ꯂꯨꯄꯥ 65 ꯑꯣꯟꯂꯥꯏꯟꯗꯒꯤꯗꯤ ꯀꯦꯖꯤ ꯑꯃꯗ 90 ꯑꯗꯣ ꯑꯙꯥ ꯀꯦꯖꯤꯒꯤ ꯀꯟꯇꯦꯅꯔꯅꯤꯅ ꯀꯦꯖꯤ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃ ꯂꯦꯝꯃꯦ ꯈꯥꯏꯕꯣꯛ ꯑꯃꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯅꯍꯥꯟ ꯑꯩꯅ ꯏꯁꯇꯦꯞꯂꯔꯅ ꯀꯩꯅꯣꯅ ꯆꯞꯁꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯃꯩꯗꯥꯗꯤ ꯀꯦꯖꯤ ꯑꯃꯒꯤ ꯀꯟꯇꯦꯅꯔꯅꯤꯅ ꯄꯨꯔꯥ ꯆꯟꯈꯔꯦ ꯃꯩꯗꯥꯁꯤꯁꯨ ꯑꯗꯨꯝ ꯊꯝꯗ ꯌꯥꯗꯦ ꯃꯔꯛꯇꯁꯨ ꯃꯥꯏ ꯃꯊꯧ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯀꯦꯖꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯑꯗꯨꯝ ꯂꯧꯔꯦ ꯑꯩꯁꯨ ꯃꯩꯗꯥꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯆꯤꯟꯕꯗꯤ ꯂꯣꯏꯔꯦ ꯇꯨꯁ ꯃꯌꯥꯝꯅꯕꯨ ꯀꯩꯅꯣ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯕꯤꯁꯀꯤꯠꯇꯨꯒ ꯇꯨꯁꯀ ꯍꯥꯏꯗꯤ ꯍꯋꯥꯏ ꯀꯩꯀꯩꯁꯨ ꯁꯨꯝ ꯂꯧꯁꯟꯕꯒꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯖꯤꯔꯥꯁꯦ ꯃꯄꯥꯟꯗꯒꯤ ꯄꯋꯥ ꯑꯃ ꯂꯧꯕꯗ 90ꯔ ꯀꯩꯅꯣꯗꯤ ꯂꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯂꯧꯕꯅꯤꯅ ꯀꯦꯖꯤ ꯀꯩꯅꯣꯗꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯕꯅꯤꯅ ꯀꯦꯖꯤ ꯍꯥꯐ ꯀꯦꯖꯤꯅꯤꯀꯣ ꯁꯤꯁꯦ ꯍꯥꯐ ꯀꯦꯖꯤꯗ 149 ꯂꯧꯕ ꯑꯗꯨꯏꯗꯤ ꯑꯗꯨꯝ 150 75ꯒꯨꯝꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯔꯦ ꯍꯥꯏꯅ ꯐꯠꯇꯕ ꯅꯠꯇꯦꯕ ꯖꯤꯔꯥꯁꯦ ꯗꯨꯀꯥꯟꯗꯒꯤ ꯑꯃꯨꯛ ꯂꯧꯔꯗꯤ ꯅꯨꯡ ꯀꯩꯀꯩ ꯌꯥꯎꯕꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯑꯗꯣ 90 ꯄꯤꯕꯗꯨꯗꯤ ꯌꯥꯎꯗꯦꯗ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯑꯣꯟꯂꯥꯏꯟꯒꯤ ꯐꯩꯌꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯪꯈꯥꯏ ꯈꯥꯏꯕꯣꯛ ꯑꯃꯛꯇꯤ ꯃꯟꯕ ꯍꯥꯏꯕꯨ ꯀꯩꯝꯇ ꯌꯥꯎꯔꯣꯏ ꯑꯗꯨꯏꯁꯨ ꯁꯨꯝ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯞꯇꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯣꯛ ꯀꯩꯀꯩꯗꯁꯨ ꯈꯔ ꯑꯃ ꯊꯝꯖꯤꯜꯂꯅꯤ ꯈꯔ ꯑꯃꯅ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄꯒ ꯁꯨꯒꯥꯏꯔꯅꯤ ꯉꯥ ꯊꯣꯡꯕ ꯀꯩꯀꯩꯗꯗꯤ ꯖꯤꯔꯥ ꯃꯀꯨꯞꯁꯨ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯞꯄꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯗꯒꯤꯗꯤ ꯐꯅ ꯀꯨꯏꯅꯕꯨꯗꯤ ꯆꯠꯀꯅꯤꯗ ꯁꯤꯅ ꯑꯗꯨꯝ ꯑꯗꯨꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯁꯥ ꯐꯔꯤꯉꯩꯗ ꯐꯧꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯄ ꯌꯥꯔꯅꯤ ꯄꯔꯨ ꯑꯃꯨꯛ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨ ꯆꯠꯄꯒꯤꯅ ꯑꯃꯨꯛ
ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒꯦ ꯖꯤꯔꯥꯁꯦ ꯁꯨꯃꯥꯏꯅ ꯄꯣꯠ ꯐꯧꯔꯛꯄꯗ ꯌꯥꯡꯀꯣꯛꯁꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯁꯤꯗꯁꯨ ꯁꯨꯝ ꯌꯥꯡꯀꯣꯛꯇꯤ ꯌꯣꯜꯂꯤꯅꯦ ꯑꯗꯨꯝ ꯈꯟꯅ ꯂꯩꯔꯦ ꯑꯩꯁꯦ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯐꯧꯔꯛꯄꯗꯤ ꯌꯥꯡꯀꯣꯛꯅꯗꯤ ꯅꯨꯡꯉꯥꯏ ꯄꯨꯈꯝꯁꯤꯗ ꯑꯗꯨꯝ ꯐꯧꯔꯅꯤ ꯅꯨꯡꯁꯥ ꯐꯩꯉꯩꯗꯩ ꯍꯋꯥꯏꯖꯥꯔꯁꯨ ꯂꯩꯔꯦ ꯑꯩ ꯉꯁꯥꯏ ꯅꯨꯡꯁꯥꯗ ꯊꯝꯃꯝꯕꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯥ ꯐꯪꯕ ꯃꯇꯝꯗꯗꯤ ꯇꯥꯋꯦꯜꯁꯤꯗꯒꯤ ꯃꯈꯨꯝ ꯂꯧꯊꯣꯛꯑꯦ ꯁꯨꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩ ꯌꯣꯝꯁꯤꯟꯈ꯭ꯔꯅꯤꯗ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯌꯣꯝꯁꯤꯟꯒꯅꯤ ꯏꯪꯊꯝꯊꯥꯗꯗꯤ ꯈꯔ ꯍꯋꯥꯏꯖꯥꯔꯁꯤꯁꯨ ꯌꯦꯡꯗꯗꯤ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯄꯔꯨ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯥꯒꯤ ꯇꯤꯐꯤꯟꯅꯤ ꯃꯥꯁꯨ ꯏꯗꯂꯤ ꯍꯥꯞꯄꯤꯔꯦ ꯉꯁꯥꯏ ꯏꯗꯂꯤꯁꯦ ꯄꯤꯁ 23 ꯈꯪꯅꯤ ꯆꯥꯕꯒ ꯄꯔꯨꯒꯤ ꯇꯤꯐꯤꯟꯗꯒ ꯁꯣꯅꯣꯏ ꯇꯤꯐꯤꯟ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯑꯗꯨꯝ 23 ꯊꯣꯛꯄꯁꯦ ꯌꯥꯝ ꯆꯞ ꯆꯥꯔꯦ ꯆꯔꯥ ꯋꯥꯜꯂꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅꯅꯦ ꯁꯣꯅꯨ ꯃꯥ ꯆꯥꯛ ꯆꯥꯔꯤ ꯄꯔꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯅꯤ ꯄꯔꯨ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯃꯁꯝ ꯀꯛꯈꯤꯕꯗꯩ ꯑꯉꯥꯡꯒꯤ ꯈꯔ ꯅꯥꯡꯒꯠꯂꯕ ꯈꯜꯂꯤ ꯃꯁꯝ ꯁꯥꯡꯉꯗꯤꯕ ꯑꯃꯣꯠꯄ ꯃꯤ ꯃꯥꯜꯂꯤ ꯆꯦꯜꯂꯤꯁꯦ ꯃꯥꯅ ꯃꯥ ꯑꯐꯥꯎ ꯁꯥꯔ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯗꯩ ꯂꯥꯏ ꯀꯠꯄ ꯀꯕꯣꯛꯅ ꯑꯩꯅ ꯑꯗꯨꯝ ꯎꯆꯦꯛ ꯋꯥꯌꯥ ꯆꯥꯅꯕ ꯍꯥꯏꯅ ꯃꯈꯥꯁꯦ ꯑꯗꯨꯝ ꯊꯝꯃꯝꯃ ꯁꯟ ꯆꯥꯁꯨ ꯆꯥꯖꯔꯦ ꯑꯗꯨꯒ ꯄꯔꯨ ꯊꯤꯜꯂꯝꯃꯒ ꯑꯩꯁꯦ ꯍꯜꯂꯛꯑꯦ ꯉꯁꯤ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤ ꯕꯖꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯆꯠꯂꯒ ꯕꯖꯥꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯁꯇꯔ ꯑꯃ ꯐꯪꯅꯔꯒꯅ ꯑꯩ ꯉꯁꯥꯏ ꯀꯕꯣꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯀꯌꯥꯝ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯃ ꯐꯪꯅꯔꯛꯇꯅ ꯑꯗꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯤꯗꯅ ꯃꯇꯝꯁꯦ ꯊꯦꯡꯅꯩ ꯁꯣꯅꯨ ꯂꯥꯛꯑꯅꯤ ꯑꯩꯅ ꯄꯥꯈꯠꯇꯅ ꯕꯖꯥꯔꯒ ꯇꯧꯔꯛꯇꯉꯩ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ ꯑꯩꯁꯨ ꯕꯖꯥꯔꯗ ꯍꯣꯔꯦꯟ ꯁꯟꯗꯥ ꯄꯔꯨ ꯂꯧ ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯑꯗꯨ ꯃꯇꯝꯗ ꯕꯖꯥꯔ ꯇꯧꯔꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯁꯦ ꯁꯣꯅꯨꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯥꯕꯤ ꯄꯥꯏꯅ ꯂꯥꯛꯑꯕꯅꯤꯅ ꯄꯨꯔꯞ ꯇꯧꯔ ꯂꯥꯛꯑꯦ ꯕꯖꯥꯔ ꯇꯧꯔꯗꯤ ꯑꯃꯨꯛ ꯁꯣꯅꯨ ꯍꯥꯟꯅ ꯂꯥꯛꯄꯅ ꯍꯥꯜꯂꯅꯦ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯃꯥ ꯏꯔꯨ ꯃꯥꯏꯊꯖꯔꯅꯤ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯃꯦ ꯌꯥꯝꯅ ꯑꯌꯨꯛ ꯉꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯖꯤꯔꯥꯁꯦ ꯅꯨꯡꯁꯥꯗꯤ ꯐꯪꯉꯤ ꯀꯪꯉꯁꯨ ꯉꯁꯤꯗꯤ ꯇꯛꯄ ꯌꯥꯔꯣꯏ ꯍꯌꯦꯡꯁꯨ ꯌꯥꯔꯗ ꯌꯥꯔꯣꯏꯗ ꯈꯪꯗꯦ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯃꯨꯛ ꯌꯣꯝꯁꯜꯂꯦ ꯄꯨꯊꯈ꯭ꯔꯒꯦ ꯁꯥꯔꯤꯕꯅꯤꯅ ꯑꯣꯝꯁꯤꯜꯂꯨꯔꯒꯦ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯉꯒ ꯕꯦꯒ ꯑꯃꯅ ꯑꯣꯝꯁꯜꯂꯅꯤ ꯑꯗꯨꯒ ꯇꯥꯋꯦꯜ ꯑꯃꯈꯛ ꯑꯃꯨꯛ ꯌꯣꯝꯁꯜꯂꯒ ꯊꯝꯃꯨꯗꯣꯏꯅꯤ ꯑꯗꯨꯒ ꯖꯤꯔꯥꯁꯤꯗꯤ ꯂꯩꯖꯍꯧꯈꯤꯁꯅꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯐꯔꯤꯕꯅꯤꯅ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯃꯨꯛ ꯑꯩꯒꯤ ꯅꯍꯥꯟ ꯑꯇꯨꯕ ꯕꯦꯒꯁꯤꯅ ꯑꯃꯨꯛ ꯌꯣꯝꯁꯜꯂꯦ ꯑꯃꯨꯛ ꯑꯃꯒ ꯇꯥꯋꯦꯜ ꯑꯃꯅ ꯑꯃꯨꯛ ꯌꯣꯝꯁꯜꯂꯒ ꯊꯝꯖꯤꯟꯈꯤꯗꯧꯔꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯁꯥ ꯁꯥꯔꯛꯄꯗ ꯑꯃꯨꯛ ꯄꯨꯊꯣꯛꯄ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯃꯥ ꯅꯨꯡꯁꯥ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯁꯣꯅꯨꯒꯩꯒ ꯆꯥꯛ ꯆꯥꯂꯣꯏꯔꯒ ꯑꯩꯗꯤ ꯇ꯭ꯌꯨꯁꯟ ꯆꯥꯂꯣꯏꯕ ꯊꯣꯛꯈ꯭ꯔ ꯃꯥꯏꯅ ꯈꯜꯂꯨꯔꯦ ꯃꯥꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯣꯅꯨ ꯀꯧꯕ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯕꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯗꯤ ꯒꯥꯔꯤꯒꯗꯣ ꯐꯖꯅ ꯊꯧ ꯍꯥꯏꯔꯗꯤ ꯈꯔ ꯐꯩꯗꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯪꯒꯥꯝ ꯆꯔꯥ ꯑꯩꯅ ꯆꯥꯏꯁꯟꯕꯅꯤꯅꯦ ꯍꯧꯔꯛꯑꯦꯅꯦ ꯍꯪꯒꯥꯝ ꯆꯔꯥ ꯄꯤꯇ꯭ꯔꯨ ꯄꯤ ꯆꯠꯈ꯭ꯔꯦ ꯁꯣꯅꯨꯁꯨ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯖꯤꯔꯥꯁꯦ ꯂꯧꯁꯟꯈ꯭ꯔꯒꯦ ꯅꯨꯡꯁꯥ ꯐꯅ ꯐꯩ ꯍꯥꯏꯁꯨꯀꯣ ꯑꯩ ꯆꯥꯝꯕꯅꯤꯅ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯝ ꯆꯣꯠꯂꯤ ꯇꯧꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯝꯃꯒ ꯑꯗꯨꯒ ꯈꯥꯡꯗ ꯀꯥꯕꯨꯛ ꯉꯧꯊꯣꯛꯑꯒ ꯇꯛꯑꯅꯤ ꯅꯨꯃꯤꯠꯁꯦ ꯌꯦꯡꯉꯨꯅꯦ ꯇꯥꯔꯛꯄꯩ ꯉꯥꯡꯁꯪ ꯉꯥꯡꯉ ꯐꯖꯔꯦ ꯅꯨꯃꯤꯠꯁꯦ ꯆꯪꯈꯔꯦ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯕꯅ ꯍꯥꯜꯂꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯂꯥꯛꯏ ꯀꯩꯅꯣ ꯂꯐꯨ ꯌꯥꯟꯊꯩ ꯍꯥꯏꯅ ꯏꯆꯦ ꯍꯣꯏꯒꯤ ꯆꯔꯥ ꯑꯃ ꯆꯥꯎ ꯍꯥꯏꯅ ꯄꯣꯔꯛꯏꯌꯦ ꯏꯆꯦꯅ ꯆꯥꯅꯤꯡꯅꯁꯨ ꯂꯩꯕ ꯑꯩꯁꯨ ꯂꯐꯨꯁꯦ ꯍꯥꯎꯔꯅꯤ ꯍꯌꯦꯡꯗꯤ ꯏꯟꯖꯥꯡ ꯂꯐꯨ ꯏꯔꯣꯟꯕ ꯀꯨꯏꯔꯦ ꯆꯥꯗꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯤ ꯌꯨꯝꯗ ꯆꯥꯔꯛꯄꯗꯣ ꯑꯩ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯍꯥꯎꯔꯅꯤ ꯐꯖꯅ ꯂꯣꯜꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯂꯣꯜꯂꯅꯤ ꯂꯐꯨꯁꯦ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯅꯤ ꯄꯨꯡ 5 ꯍꯦꯟꯈꯔꯦ ꯄꯔꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤ ꯃꯝꯃꯦ ꯐꯖꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯀꯥꯜꯂꯨꯒꯁꯦ ꯍꯧꯖꯤꯛ ꯇꯧꯁꯟꯅꯔꯒ ꯃꯇꯦꯛ ꯈꯛꯇꯪꯁꯤꯗ ꯉꯁꯤ ꯕꯖꯥꯔ ꯅꯨꯃꯤꯠ ꯑꯣꯏꯔꯁꯨ ꯑꯥꯂꯨ ꯑꯃ ꯂꯩꯔꯦ
Gào riêu nên sẵn khắc bơ cái thằng đúng với lại mút khi vậy mà alu cái mà alu cái hạt tính gì mà cái passion là mà cái tham mà mấy mà bàn mày chắc đấy thầm cứ thầm quay mấy lâu lạc nào vậy gì đâu giá Manipur cái Manipur đây cái pochai xin à Hawaii tuần yumda haorani itu coy yung kira đây cái xin à usingsa dahan miet le sa begitu ro đây cái xin à lomba masa khang bra đây cái xin à kambong hả chị khang đi si tani khang gì xin à kambong hả chị si tani si khang nghe si nè khang nghe si khang đi ambo udri xin à Hawaii movie si Hawaii movie lấy đấy Mama trái đi làm sao ủa đấy cái xin à cái nó lấy đấy chào hai à chị xin đi chào quay nahan maru masa đó ko Manipur đấy mà sẽ khang được ba mẹ mama thùng nào đấy sẽ không thể hái xin sẽ không ba lấy đâu mà đi sẽ mana sa cái duri sẽ ba irom bade mana cốt na cha ba si dia ba xin này cầm bông cái xin lâu rồi mấy tha rồi itu na status thang ni do ro ai du khali chu jak ne khal lei ni xin mấy cái lộc thuê rồi nè lâu rồi cái ai cái nó đâu này mà chắc tên này chắc từ mà công hồi chúng tàu rồi nè cái sòng quăng ra ha cái xin ra ha cái tuột cái sào hào này se ade cái tàu nó cái tàu nó xin mấy tha thuê rồi nè mấy tha ra cái tụm ai người đang xa bây giờ mà nó tụm xin đi khơi năm cái tụm sào ngâu ra khola cha ba pon na te ne ngâu ra sai ngâu ra sa nó cái gì cái bukit đâu cái yang pirak nanti mà pula này pirak cái ba si lau ra ga chini na ma ga cha du ba chini du na ma ga dum cha ro ba si mai bor bor tha do ba cái chi se ga re na cái gì mai to ra si da mai pun thau jali am da tham ga mai tha do ja ngau ba cha ne di alu ga ha pa ga ngau ba da ngau ra ga sa ro na da dum chao dum khang de mi de ngau ni ye bu ko ngau tập se he kambong ngai ba kambong ye tu YouTube ta search tau jing ka ai na tau ga na si luôn ba ye luôn ba he ye Hawaii ma ton he ye la ade Hawaii ma ton ni kam chau jung ki ade di alai ba na da ni ba am he ku ngam di ko am he pi ka dum ngarang he ku loi khui ma ngam ma sang ngam da ne na mi ni he pi ai tuition de halak baga ani je taro me yone tomato soup lola mo ani siama dum charame to ma khai hele parunaga ing da bas asa da na phurit kal ge sweater ga lit tang genji am li sala ga taw song machak se one ani si emo da ga hangam kolam baga em taw de sapau sare ju tak chara sanu mo ani soup se do ga paroi larik taw gare sonoi pung nipan ga minute kun ni thoi tare chaga muk thongba matam yore nungdang gi kai jang thong doi ro khang idom chana hawai mo bi piram ba se alu no ba lerak pa se ga khajik tang gi rola se ra ga nungdang se ai de dum chaninge angang ani nung de nungai te nungang de ron ma cha ba se ayu akoi ayu nun den do iron ma dum cha ga ado ai di hawai bi se ga auji alu ano bai su bazaar de tai di kem di torok de dum pa iche su sila piram pa pan su lei ama su lei me na cha tho nei jang na pi lei dai nei bazaar se kya pot ka no torok taraba arei ba sing je ha na cha tho ki ge na adum no mai jing mo muk la ni si alu ano ba si ga hawai mo bi si ga lo la se hang de si haw dro ban adu ai iron da bi da nungdang ne nungai se laktare aduna khame sin biga nga ma tu mo hum ga tora tatala tatla nga ma cha gi type te na mai ang tak na thonge ma am su mai na taw na gi video chi su nga si gi matang chi loisan jere ge